Naga Meecham Taruk Ashiba Hakchang Oina Phangkhibada Cocomi condemn Tourakli Fizam Samchan convener IPR subcommittee Cocomi Khutek Piduna Tourakwa Cherolamada Phong Tourakli Hakhiba Megi Tariktra Humdegi Tiva Kangdana Lerakiba Naga Meecham Taruk Ashiba Hakchang Oina Phangkhibada Coordinating Committee on Manipur Integrity Cocomina Thamoi Sokna Yaning de Maral Sukne Lejadaba Meecham Miyambo Faraga Yamna Tamtina Hatopi Bahibasi Miyoiba Khunai Lichat Amanate Masidi Sagi Maramchat Amani Masikumba Unhuman Oiba Thong Kaya Ama Chin Cookie Narco Terrorist Sing Lamda Masida Tourakli Basi Ngrang Sina Ahan Brinate Cocomina Yam Nangakli Badi Pali Balenga Kasina Masagi Prazabu Ta Ama Muktiva Kangdana Laikibada Tumina Lairaga Ashiba Hakchang Oina Phangkhibadana Kari condemn Toribano Matamzana Meecham Miyamgi Thawai Kanana Bahona Driba Karigino Soraklaba Matamda Sori Haibada Miyamna Yafom Tokte Masigi Daitasi Paliba Lenga Kasina Pufom Toi Leganga Terrorist Singasi Yoktuna Tambadagi Masigi Todokasi Tokalapani Haibisi Yamna Mayek Sengle Mihada Sida Haktengana Cheneriba Sing Putoktuna Matik Jaba Serak Pigadabani Masigumba Todok Sing Nasina Miyamna Fatabangambagi Tak Lantorakayai Masida Tokaningdaba Kongjang Kongsang Nadaba Miyam gi Kongjang Kaya Changsilakpa matamda state amadi center lenga ngapum namaki daita pugadabani haina Phong Tourakli